Ultrasound laiba clinic chahumga kunga mapanda inspection chathakre puknungda laiba angang nupa nupi khangdoktuna manghanbagi khudam amata fangkide haina health director na phongdorakli amasung laiba asigi lawmi singi pension scheme Pradhan Mantri Kishan Mandhan Yojana Prime Minister Narendra Modi na ngasi Jharkhand gi Ranchi da hodokre Mayambu khurumjari adom yengbiriba si impact news ni ai momoka salamna hauji pungja si fawgi maruiba pausing mayam de pijari preconception amadi prenatal diagnostic technique PC and PNDT ek makhada puknungda leiba angang nupa nupi khangdokpa yade haibagi matangda sensitization workshop pangthokre haukiba English ani taraga nipanda state asigi PC and PNDT cell na ultrasound gi khudong chaba fanghaliba clinic chahumga kunga mapanda inspection chathaki puknungda leiba angang nupa nupi khangdoktuna manghanbagi khudam amata fangkiba leite matung tabada thengnaba thoklabadi chap chaba khongthang lokhatkani Health Director Dr. K. Rajona Phungdokre, Health and Family Welfare Department ki conference hall da pangthokpa workshop aduda Dr. K. Rajona ultrasound tawduna angang lokthokpagi mami udrabasu Englishing ani amagi census amadi lising ani taraga mathoi gi census yengnarubada nupi gi masing asi hanthana lakli nupi masing hantharakli ba asi genetic amadi geographical problem na oihalibra natraga chingi district singda angang nupi macha pokpa matamda registration wat panara haibadu kupna yengsili nupi shingbu awangba thakta thamnaba amadi nupa nupi anige hak manana thamliba state asida angang nupi poklakpa matamda makoibu ningthina senabi daba laibak thibani polio amadi Japanese encephalitis ki tika thaba matamda mama mapa oiba singna macha nupi shingbu laithokna tawbagi mami uba phangi haina nungnangba phungdokhi Lengak pairiba amadi achauba sinfam kayada nupi oibi shing sharuk yaraba matam asida nupi pokpagi damak nungnangba amadi wakhal sothabagi chatnabi thadoklasi haina mahakna miyamda appeal tawki nakalamaromda center na PC and PNDT cell asi hena mapangal kankhat hanaba hairaklabasu National Health Mission NHM na cell kaitharakpa watpana ahenba mathau tawba ngamdana leiri haukiba chahi mari asida cell leina NHM ge maikaidagi cell amata thadaraktaba maramna sensitization workshop ama sinnana ba hotnabada wana thoi hainasu mahakna phongdokhi yakoi Manipur dasu genetic problem lana natra geographic problem na haiba yakoi na taseng na angang lokthoi habi sign di phangdaba angang sidai da nupi sing je khantok lokthoi habi sign di phangdaba adugu nupi gi masing di tarkpa masine koi na kamai tawdagi si koi ni PC ni PNDT je koi mapung phana implement torga nupi masing je khaitang hengat pa yabra haibasi yakoi na program asina yakoi yam kana honajari hojiti nupi gi importance je women empower na moi phajan education tambiba nupi sing je koi thawuk piba moi gi status hengalan ba moi gi nupa ga nupi ga manana bagi yakoi gi gender equality se lehanba masi yakoi yam kana koi gi state sida yakoi masi phajana masi je koi implement tawi National Institute of Electronics and Information Technology NALITNA CSC E-Governance Service India Limited Department of Information Technology Manipur amadi SBI ga khusam natuna state level workshop on digital payment awareness program ngasi NALIT ki seminar hall da pangthokre Ministry of Electronic and Information Technology Government of India ki senthang makhada pangthokpa workshop aduda tongan ba digital payment site singi matangda kupna khana khibaga loinana digital payment na piriba kana sing ani amadi asigumba payment makhal asi sizinaba matamda laukhatkadaba checksin thorang kayagi matangda kopna khanaki workshop adu hawdokpagi thoramda athoiba mitunglen oina saruk yakiba Government of Manipur gi Institutional Finance ki Director Anna Arambam na digital payment tawbana senja thumja tawba hantha hanbata achauba mateng pangkani loinana black money thingba yauna sasinaba sel deki ngakthokpa ngamkani haina wafam thamki loinana digital payment ga mari lainana tongan ba bank singna credit card debit card smart card na chingba issue tawrakpa sing aduki details sing atopa mioi singda share tawroidabani haina NALIT ki Executive Director TS Parmeshwarna phongdokhibaga loinana kaidaunungda bank ki mioi singna phone gi khuthangda bank details ki maramda hanglakloy haibasi miyamna khangjinbiyo haiki When digital payments, everyone in the economy can benefit from the outcomes. This is through increased efficiency and speed, by increasing accountability and tracking, thereby reducing corruption and theft as a result. With digital payments, we
aim to ensure that there is eradication of corruption and that the benefits reach the target groups. Kasina mobile phone number lady, higher mobile phone number lady. Please have a mobile phone only once. Anything you want to do in a digital has somewhere something has to link with a mobile. PND way herasu, udyog Aadhaar da nangna MSME gi nang register tau ge herasu mobile number aba yok to shuya heroi. Bank herasu mobile number aba yok to anything digital world you require a mobile number. And if you keep on changing, it's like changing your identity. Manipur yauna India da Hawaii truck na chingba Ravi pulses sing marang kaina puthok hannabagi pandamda numit nini chathagadaba annual group meet ama ngasi iroishembada laiba Central Agricultural University CAU Imphal gi auditorium da pangthokre thoram adu CAU Imphal amasung ICAR Indian Institute of Pulses Research Kanpur anina khusamnaduna pangthokibani thoram aduga mari lainana CAU Imphal gi Deputy Director Research Dr. TS Rovindrona phongdorakibada Annual group meet asida CAU Imphal ge Maikaidagi Manipur da karamba Ravi pulses ki variety tharaga chanagadage haibatu akhang ahaishingi suggestion logani haina phongdokhi thoram aduda CAU Imphal gi Extension Education ge Director Dr. Ratan Kumar Saha ICAR New Delhi amasung ICAR IIPR Kanpur dagi akhang ahikayasu saruk yakhi Hawaii truck adu loina Hawaii kasari musori singase khoigi Manipur su yam paksana hojik sigi housila poloina all India goina Everest da masi mato karamna masi potok hengal kanda khoigi all India coordinated research project AICRP mulap sigi makha sida khoi lairiba moigi India goina khoigi laiba scientist singasina mai magi state pangthoiba mai magi state khoigi tawriba research da khoigi base oraga mai magi finding mayam du ngasi khoi sida ngasi dagi hawraga hayeng bok chathaga doriba siguma numin ini goiba khoigi Indian group sida khoi punna mai magi khoi karama variety hena sanai Manipur dana karam machanai UP dana karam machanai Punjab dana karam machanai haiba singa se khoigi honorable pieces khoi Professor M Prem Singh mingeng makada na se khoi maroina khoi Central University na all India goina khoi hari program se host tawjabani Madang choice the break am laujage break ki matungda leibaga sigi laumi singi pension scheme Pradhan Mantri Kishan Mandan Yojana Prime Minister Narendra Modi na ngasi Jharkhand gi Ranchi da haudokhibagi pau amadi Manipur amasong malem gi tongan tongan ba I pau sing puduna lakchege Impact News po miteng taduna leibiu Mayambo amuka na taram na okchari bulletin asigi makhataba pau miyam da pijari Leibaga sigi laumi singi pension scheme Pradhan Mantri Kishan Mandan Yojana Prime Minister Narendra Modi na ngasi Jharkhand gi Ranchi da haudokhre Pradhan Mantri Lagu Vyapari Mandan Yojana amadi Swarozgar haina mingthonba pension scheme singsu haudokhre Prime Minister na ngasi lupa karor chamri ga humpuga manga changna sakhiba Jharkhand Assembly gi new building amadi multi model terminal amasu sangaki Ngasigi thoram aduga mari lainana Prime Minister Narendra Modi na leibak asigi Eklavya Model School chamri ga humpuga nithoi online gi khuthangda urep uyung tamki ngasi Prime Minister na haudogliba Pradhan Mantri Kishan Mandan Yojana hairiba pension scheme asina laumi masagi chahi taraga nipan dagi nifu faubagi manungda leiba singna scheme asigi dama register tauna ba hairi makoina chahi humpu hek subaga thagi pension oina lupa lishing ahum phangani hairi Hauzik faubagi oina Jharkhand khakta da scheme asigi dama laumi lag ama lishing taraga taruka chamaga marfuga humdoina register taurakle hairi Yumgi aru anan maruoina mompak fidak na chingba puthokpada India gi oina maming chatlaba company oiriba Slipwell gi showroom amangasi Imphal West District ke Moirangkhom da hangdokre hairiba showroom asi Manipur film gi saknai rabi actress Sorokhaibam Nikki na hangdokhibani showroom asi Manipur gi oina ani shubani hairi loina nangasi hangdokhiba showroom asi gi oina numit mangani fawwa 20% discount ke khudong chabasu pigani hairi One Wall, One Family haiba thimda malem gi leibak Thailand, Cambodia, Laos, Vietnam, Singapore fautuna cycle thauga dauriba Manipur dagi G Ingobi gi cycle rally ngasi Mandalay dagi lamthakre G Ingobi gi cycle rally adu Consul General of India Nandan Singh Baishora amadi Mami Thawan Foundation ki chairman Romi Mitei anina lamthakibani ngasigi thoram aduda AGS policy ki convener RK Sivachandra yauna Mami Thawan gi awa khongchat lipun wari da yauriba Manipur ki saknai raba film actor singer amadi folk singer Mangka Mayang Lambam su saruk yaki
अरोइबदा बुलेटिन असगे हेडलाइंस अमु हना मियाम द थमजगे अल्ट्रासाउंड लेबा क्लिनिक चहुम गा कुनगा मापन दा इंस्पेक्शन चथखरे पुकनुंग दा लेबा अंगांग बु नुपा नुपी खंगदोक्तुना मांगहन बगी खुदम अमता फंगखिबा लेति हाइना हेल्थ डायरेक्टर ना फोंदोरपी अमसुंग लेबा गस्तिगी लौमी सिंगी पेंशन स्कीम प्रधानमंत्री किसान मनधन योजना प्राइम मिनिस्टर नरेंद्र मोदी ना ngasi झारखंड की रांची दा होंदोखरे